ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯝꯅꯕ ꯒꯨꯂꯤ ꯑꯗꯨ ꯆꯥꯔꯒ ꯑꯃꯨꯛ ꯇꯨꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯑꯃꯨꯛꯀꯁꯨ ꯀꯤꯁꯣꯔ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯃꯍꯥꯛ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯐꯪꯅꯈꯤ ꯑꯃꯗꯤ ꯑꯁꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄꯒ ꯑꯁꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯤꯁꯣꯔꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨꯒꯨꯝꯅ ꯂꯣꯏꯅ ꯃꯄꯥꯟꯗ ꯆꯣꯡꯊꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯃꯨꯛꯀꯁꯨ ꯀꯤꯁꯣꯔ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯇꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯪꯅꯔꯝꯃꯤ꯫ ꯀꯤꯁꯣꯔꯒꯤ ꯐꯤꯚꯝ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯀꯤꯁꯣꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯅꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯀꯤꯁꯣꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯟꯗꯨꯅ ꯂꯩꯔꯝꯕ ꯐꯪꯅꯈꯤ꯫ ꯀꯤꯁꯣꯔꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯀꯤꯁꯣꯔ ꯃꯁꯥ ꯃꯊꯟꯇ ꯁꯤꯗꯣꯛꯂꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈꯛꯇꯅ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯊꯋꯥꯏ ꯍꯥꯏꯕꯗꯤ ꯚꯨꯠꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗꯒꯤ ꯁꯤꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯊꯥꯖꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯐꯥꯎꯕ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯂꯩꯒꯦ ꯍꯥꯏꯕꯐꯥꯎ ꯈꯟꯅꯔꯝꯗꯦ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯥꯏꯁꯪ ꯑꯃꯁꯨ ꯁꯥꯔꯝꯃꯤ꯫ ꯑꯗꯣꯝꯅ ꯀꯔꯤ ꯈꯜꯂꯤ? ꯀꯤꯁꯣꯔ ꯇꯁꯦꯡꯅꯃꯛꯀꯤ ꯍꯦꯂꯨꯁꯤꯅꯦꯠ ꯇꯧꯔꯝꯂꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯃꯍꯥꯛ ꯗꯤꯄ꯭ꯔꯦꯁꯟꯗꯒꯤ ꯁꯨꯁꯥꯏꯗ ꯇꯧꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯀꯣꯃꯦꯟꯇ ꯁꯣꯏꯗꯅ ꯏꯕꯤꯔꯝꯃꯨ꯫